ꯉꯁꯤ ꯌꯥꯏꯐꯔꯕ ꯃꯦꯔꯥꯒꯤ ꯀꯨꯟꯒꯅꯤꯊꯣꯏꯅꯤ ꯄꯥꯟꯕ ꯅꯣꯡꯃꯥꯏꯖꯤꯡ ꯅꯨꯃꯤꯠ ꯆꯠꯂꯤꯕ ꯆꯩꯆꯠ 2020 ꯅꯕꯦꯝꯕꯔꯒꯤ ꯇꯥꯡ 9 ꯌꯥꯏꯐꯔꯕ ꯀꯣꯔꯧ ꯅꯨꯃꯤꯠ ꯑꯁꯤꯒꯤ ꯍꯧꯖꯤꯛ ꯑꯌꯨꯛꯀꯤ ꯄꯨꯡ 9 ꯇꯥꯈꯤꯕꯒ ꯂꯣꯏꯅꯅ 91.2 ꯃꯦꯒꯥꯍꯔ꯭ꯠꯖꯇ ꯁꯟꯗꯣꯛꯆꯔꯤꯕ ꯗꯥꯏꯃꯟ ꯔꯦꯗꯤꯑꯣ ꯆꯦꯅꯦꯜ ꯑꯁꯤꯒꯤ ꯑꯍꯥꯟꯕ ꯊꯧꯔꯝ ꯄꯔꯦꯡ ꯉꯁꯤꯒꯤ ꯑꯣꯏꯅ ꯍꯥꯡꯗꯣꯛꯆꯔꯤ꯫ ꯑꯍꯥꯟꯕꯃꯛꯇꯗ ꯉꯁꯤꯒꯤ ꯑꯍꯥꯟꯕ ꯊꯧꯔꯝꯕꯨ ꯇꯥꯕꯤꯔꯤꯕ ꯄꯨꯝꯅꯃꯛꯄꯨ ꯑꯗꯣꯝꯒꯤ ꯔꯦꯗꯤꯑꯣ ꯑꯦꯡꯀꯔ ꯁꯣꯅꯤꯌꯥ ꯃꯨꯇꯨꯝꯅ ꯇꯔꯥꯝ ꯅꯣꯛꯆꯕꯒ ꯂꯣꯏꯅꯅ ꯏꯀꯣꯛꯅꯣꯅ ꯈꯨꯔꯨꯝꯖꯔꯤ꯫ ꯉꯁꯤꯁꯨ ꯃꯍꯧꯁꯥꯒꯨꯝ ꯑꯍꯥꯟꯕ ꯊꯧꯔꯝ ꯄꯔꯦꯡ ꯑꯁꯤꯗ ꯇꯥꯕꯤꯔꯤꯕ ꯑꯗꯣꯝꯒꯤꯗꯃꯛꯇ ꯅꯨꯡꯉꯥꯏꯔꯕ ꯃꯈꯜ ꯃꯊꯦꯜꯒꯤ ꯊꯧꯔꯝꯁꯤꯡ ꯇꯣꯉꯥꯟ ꯇꯣꯉꯥꯟꯕ ꯄꯨꯡꯐꯝꯁꯤꯡꯒ ꯂꯣꯏꯅꯅ ꯄꯨꯗꯨꯅ ꯂꯥꯛꯆꯔꯤ꯫ ꯊꯧꯔꯝꯁꯤꯡ ꯑꯁꯤ ꯂꯥꯟꯊꯣꯛꯇꯨꯅ ꯇꯥꯍꯟꯖꯗ꯭ꯔꯤꯉꯩ ꯃꯥꯡꯑꯣꯏꯅ ꯅꯤꯡꯁꯤꯡꯖꯔꯤ꯫ ꯅꯤꯡꯁꯤꯡꯖꯕ ꯑꯁꯤ ꯍꯦꯛ ꯂꯣꯏꯕꯒ ꯇꯥꯍꯟꯖꯒꯅꯤ꯫ ꯌꯀꯥꯏꯔꯣꯜ ꯊꯧꯔꯝ ꯑꯁꯤꯒꯤ ꯃꯅꯨꯡ ꯆꯟꯅ ꯂꯩꯕꯥꯛ ꯅꯤꯡꯕ ꯏꯁꯩ, ꯂꯥꯏꯁꯣꯜ ꯏꯁꯩ ꯑꯃꯗꯤ ꯅꯣꯠꯀꯤ ꯏꯁꯩ ꯃꯊꯪ ꯃꯊꯪ ꯑꯣꯏꯅ ꯂꯥꯟꯊꯣꯛꯇꯨꯅ ꯇꯥꯍꯟꯖꯒꯅꯤ꯫ ꯉꯁꯤ ꯑꯌꯨꯛ ꯄꯨꯡ 9:40 ꯊꯝꯖꯔꯤ ꯚꯣꯏꯁ ꯑꯣꯐ ꯗꯥꯏꯃꯟꯒꯤ ꯂꯥꯏꯚ ꯐꯣꯟ ꯏꯟ ꯄ꯭ꯔꯣꯒ꯭ꯔꯥꯝꯒꯤ ꯊꯧꯔꯝ꯫ ꯄꯨꯡ 10:10 ꯊꯝꯖꯔꯤ ꯃꯇꯝ ꯃꯇꯝꯒꯤ ꯋꯥꯐꯝ꯫ ꯃꯇꯝ ꯃꯇꯝꯒꯤ ꯋꯥꯐꯝ ꯇꯥꯍꯟꯖꯈ꯭ꯔꯕ ꯃꯇꯨꯡ ꯉꯁꯤ ꯑꯌꯨꯛ ꯄꯨꯡ 10:30 ꯊꯝꯖꯔꯤ ꯒꯨꯗ ꯃꯣꯔꯅꯤꯡ ꯗꯥꯏꯃꯟ ꯊꯧꯔꯝ ꯑꯁꯤꯒꯤ ꯃꯅꯨꯡ ꯆꯟꯅ ꯊꯝꯖꯔꯤ ꯅꯨꯡꯇꯤꯒꯤ ꯐꯣꯡꯂꯤꯕ ꯄꯥꯎꯖꯦꯜꯁꯤꯡ ꯄꯥꯊꯣꯛꯇꯨꯅ ꯇꯥꯍꯟꯕ ꯑꯃꯗꯤ ꯑꯗꯣꯝꯒꯤ ꯄꯨꯛꯅꯤꯡꯒꯤ ꯋꯥꯔꯣꯜ ꯐꯣꯡꯗꯣꯛꯆꯅꯕ ꯇꯥꯟꯖꯥ ꯄꯤꯖꯔꯤ꯫ ꯉꯁꯤ ꯅꯨꯃꯤꯠ ꯌꯨꯡꯕ ꯃꯇꯨꯡ ꯄꯨꯡ 1 ꯊꯝꯖꯔꯤ ꯂꯥꯏꯚ ꯇꯦꯂꯦꯟꯠ ꯍꯟꯠꯀꯤ ꯊꯧꯔꯝ ꯉꯁꯤ ꯅꯨꯡꯊꯤꯜ ꯄꯨꯡ 2 ꯇꯥꯔꯛꯄ ꯃꯇꯝꯗ ꯅꯣꯡꯃꯥꯏꯖꯤꯡ ꯅꯨꯃꯤꯠ ꯈꯨꯗꯤꯡꯒꯤ ꯊꯝꯖꯕ ꯑꯉꯥꯡꯁꯤꯡꯒꯤ ꯊꯧꯔꯝ ꯊꯝꯖꯔꯤ꯫ ꯆꯠꯊꯖꯔꯛꯀꯗꯕ ꯑꯍꯥꯟꯕ ꯊꯧꯔꯝ ꯄꯔꯦꯡ ꯑꯁꯤꯒꯤ ꯉꯁꯤ ꯅꯨꯡꯊꯤꯜ ꯄꯨꯡ 2:30 ꯇꯥꯔꯛꯄ ꯃꯇꯝꯗ ꯈ꯭ꯋꯥꯏꯗꯒꯤ ꯃꯔꯨꯑꯣꯏꯕ ꯃꯅꯤꯄꯨꯔꯤ ꯄꯥꯎ ꯊꯝꯖꯔꯤ꯫ ꯃꯁꯤꯅꯤ ꯗꯥꯏꯃꯟ ꯔꯦꯗꯤꯑꯣ ꯆꯦꯅꯦꯜ ꯑꯁꯤꯅ ꯉꯁꯤꯒꯤ ꯑꯍꯥꯟꯕ ꯊꯧꯔꯝ ꯄꯔꯦꯡ ꯑꯁꯤꯗ ꯄꯨꯖꯔꯛꯂꯤꯕ ꯅꯨꯡꯉꯥꯏꯔꯕ ꯃꯈꯜ ꯃꯊꯦꯜꯒꯤ ꯊꯧꯔꯝꯁꯤꯡ꯫
ꯍꯧꯖꯤꯛ ꯇꯥꯕꯤꯔꯁꯤ ꯊꯧꯔꯝ ꯄꯔꯦꯡ ꯑꯁꯤꯒꯤ ꯑꯍꯥꯟꯕꯗ ꯌꯀꯥꯏꯔꯣꯜ ꯊꯧꯔꯝ ꯑꯁꯤꯒꯤ ꯃꯅꯨꯡ ꯆꯟꯅ ꯏꯃꯥ ꯂꯩꯕꯥꯛꯄꯨ ꯁꯩꯊꯥꯖꯕ ꯏꯁꯩ ꯃꯇꯪ ꯂꯥꯟꯊꯣꯛꯆꯔꯤ꯫
ꯍꯧꯖꯤꯛ ꯇꯥꯕꯤꯈ꯭ꯔꯦ ꯏꯃꯥ ꯂꯩꯕꯥꯛꯄꯨ ꯁꯩꯊꯥꯖꯕ ꯏꯁꯩ ꯑꯃꯇꯪ ꯃꯊꯪꯗ ꯑꯃꯨꯛ ꯂꯧꯈꯠꯆꯔꯤ ꯂꯥꯏꯁꯣꯜ ꯏꯁꯩꯁꯤꯡ ꯈꯨꯗꯣꯜꯒꯤ ꯑꯍꯥꯟꯕꯗ ꯇꯥꯃꯤꯟꯅꯁꯤ ꯃꯩꯇꯩ ꯏꯆꯤꯜ ꯏꯅꯥꯎꯁꯤꯡꯒꯤ ꯑꯣꯏꯕ ꯏꯁꯩ ꯇꯝꯖꯒꯦ ꯂꯥꯏꯁꯣꯟ ꯏꯁꯩꯒꯤ ꯈꯨꯗꯣꯜꯒꯤ ꯑꯅꯤꯁꯨꯕꯗ ꯂꯧꯈꯠꯆꯔꯤ ꯈ꯭ꯔꯤꯁꯇꯤꯌꯥꯟ ꯏꯆꯤꯜ ꯏꯅꯥꯎꯁꯤꯡꯒꯤ ꯑꯣꯏꯕ ꯏꯁꯩ ꯈꯨꯗꯣꯜ ꯇꯝꯖꯒꯦ ꯃꯌꯥꯝ ꯄꯨꯟꯅ ꯇꯥꯃꯤꯟꯅꯁꯤ
ꯆꯦꯜꯂꯕ ꯃꯤꯑꯣꯏꯕꯁꯤꯡꯒꯤꯗꯃꯛ ꯅꯪꯒꯤ ꯏꯅ ꯎꯁꯤꯟ ꯇꯧꯕꯤꯈꯤꯕꯅꯤ ꯄꯥꯞ ꯆꯦꯜꯂꯕ ꯃꯤꯑꯣꯏꯕꯁꯤꯡꯒꯤꯗꯃꯛ ꯅꯪꯒꯤ ꯏꯅ 우신 또비키바니 아이코에게 빠 꼭자나봐 살가기 람비 펑자나봐 야우데 라이테 능공바 미오이바이다마 칸비바 낭디 뿜나마카야 토이바니 लाइसोल इसाई खुदोगी अरोइबदा लखोचरी मुस्लिम इचिरनाउसिंग ओइबा इसै तामिनसी तुंदब मरुपना कौरीदो
ꯑꯩꯁꯨ ꯇꯨꯝꯂꯤ ꯅꯪꯁꯨ ꯇꯨꯝꯂꯤ ꯇꯨꯝꯗꯕ ꯃꯔꯨꯞꯅ ꯀꯧꯔꯤꯗꯣ ꯀꯔꯝꯕ ꯃꯔꯨꯞꯅꯣ ꯊꯤꯖꯍꯧꯔꯣ ꯍꯟꯕꯒꯤ ꯃꯇꯝꯗꯤ ꯌꯧꯔꯛꯂꯦꯗꯣ ꯀꯔꯤꯕꯨ ꯆꯦꯡꯖꯦꯜ ꯂꯥꯡꯂꯤꯕ ꯀꯗꯥꯏꯗ ꯂꯩꯔꯨꯅꯤ ꯀꯗꯥꯏꯗ ꯊꯨꯡꯂꯨꯅꯤ ꯄꯟꯊꯨꯡꯐꯝ ꯌꯨꯝꯕꯨ ꯈꯪꯖꯍꯧꯗ ꯑꯩꯁꯨ ꯇꯨꯝꯂꯤ ꯅꯪꯁꯨ ꯇꯨꯝꯂꯤ ꯇꯨꯝꯗꯕ ꯃꯔꯨꯞꯅ ꯀꯧꯔꯤꯗꯣ ꯑꯩꯈꯣꯏꯅ ꯗꯨꯅꯤꯌꯥ ꯇꯥꯟꯅꯔꯤꯗꯣ ꯃꯧꯠꯅ ꯇꯨꯡꯗ ꯏꯟꯅꯔꯤꯗꯣ ꯑꯩꯈꯣꯏꯅ ꯗꯨꯅꯤꯌꯥ ꯇꯥꯟꯅꯔꯤꯗꯣ ꯃꯧꯠꯅ ꯇꯨꯡꯗ ꯏꯟꯅꯔꯤꯗꯣ ꯑꯔꯣꯏꯕ ꯃꯇꯝ ꯁꯔꯀꯥꯔꯒꯤ ꯈꯣꯡꯐꯝ ꯈꯜꯂꯨꯕ ꯌꯥꯗꯦꯀꯣ ꯃꯔꯨꯞ ꯂꯣꯏꯁꯤꯡ ꯑꯔꯣꯏꯕ ꯃꯇꯝ ꯁꯔꯀꯥꯔꯒꯤ ꯈꯣꯡꯐꯝ ꯈꯜꯂꯨꯕꯗ ꯌꯥꯗꯦꯀꯣ ꯋꯥꯈꯜꯁꯦ ꯑꯩꯁꯨ ꯇꯨꯝꯂꯤ ꯅꯪꯁꯨ ꯇꯨꯝꯂꯤ ꯇꯨꯝꯗꯕ ꯃꯔꯨꯞꯅ ꯀꯧꯔꯤꯗꯣ ꯀꯔꯝꯕ ꯃꯔꯨꯞꯅꯣ ꯊꯤꯖꯍꯧꯔꯣ ꯍꯟꯕꯒꯤ ꯃꯇꯝꯗꯤ ꯌꯧꯔꯛꯂꯦꯗꯣ 이붕어 나우마티 와자람바 아와바가야 캉자람바 그리나 구돌담가니 이붕어 나우마티 와자람바 아와바가야 캉자람바 करीबु कुदोल तमगनी करीबु कुदोल पीगनी दरुद सरीपु शोनसीदा अल्लाहुम्मा सल्ली अला सय्यिदिना व मौलाना मुहम्मद وعلى آل سيدنا ومولانا محمد ابن أمتي وزرمبا أوابكايا خان زرمبا قريب خودول تم سيگه करीबु खुदोल पीसिगे दरुद सरीपु शोनसीदा दरुद सरीपु सोनसीदा अल्लाहुम्मा शल्ली अला सय्यिदिना व मौलाना मुहम्मद وعلى آل سيدنا ومولانا محمد نومادي أيسو चालनीको खाम्ब यारोई नखोइना नोंमादी आइसु चालनीको खाम्ब यारोई नखोइना सरकार की मातम अदूदा नखोइना येंगजाबा नताना अखोइना येंगजाबा नताना करीबु पाय लैरी बगे
ꯀꯔꯤꯕꯨ ꯄꯥꯏ ꯂꯩꯔꯤꯕꯒꯦ ꯈꯟꯗꯨꯅ ꯌꯦꯡꯉꯨꯗ ꯃꯣꯃꯤꯟꯁꯤꯡ ꯑꯩꯁꯨ ꯇꯨꯝꯂꯤ ꯅꯪꯁꯨ ꯇꯨꯝꯂꯤ ꯇꯨꯝꯗꯕ ꯃꯔꯨꯞꯅ ꯀꯧꯔꯤꯗꯣ ꯀꯔꯝꯕ ꯃꯔꯨꯞꯅꯣ ꯊꯤꯖꯍꯧꯔꯣ ꯍꯟꯕꯒꯤ ꯃꯇꯝꯗꯤ ꯌꯧꯔꯛꯂꯦꯗꯣ ꯇꯥꯍꯟꯖꯈ꯭ꯔꯤꯕ ꯂꯥꯏꯁꯣꯟ ꯏꯁꯩ ꯑꯁꯤꯒ ꯂꯣꯏꯅꯅ ꯉꯁꯤꯒꯤ ꯑꯣꯏꯅꯗꯤ ꯂꯥꯏꯁꯣꯟ ꯏꯁꯩꯁꯤꯡ ꯂꯥꯟꯊꯣꯛꯆꯕ ꯃꯇꯥꯡ ꯑꯁꯤꯗ ꯂꯣꯏꯁꯤꯟꯖꯔꯤ ꯂꯩꯈꯁꯨꯅ ꯁꯥꯠꯂꯕ ꯂꯩꯀꯣꯜꯅꯤ ꯀꯥꯡꯂꯨꯞꯀ ꯌꯥꯗꯦ ꯏꯇꯤꯟꯐꯝꯅꯤ ꯈꯦꯠꯅꯕ ꯂꯩꯇ꯭ꯔꯕ ꯍꯛꯆꯥꯡꯒꯤ ꯊꯋꯥꯏꯅꯤ Diamond FM Radio Diamond FM Radio 91.2 Diamond Radio Channel ꯍꯧꯖꯤꯛ ꯑꯃꯨꯛ ꯊꯧꯔꯝ ꯑꯁꯤꯒꯤ ꯃꯈꯥ ꯇꯥꯔꯛꯄꯗ ꯌꯥꯀꯥꯏꯔꯣꯜ ꯊꯧꯔꯝ ꯑꯁꯤꯒꯤ ꯑꯔꯣꯏꯕꯗ ꯊꯝꯖꯔꯤꯕ ꯅꯣꯠꯀꯤ ꯏꯁꯩ ꯇꯥꯃꯤꯟꯅꯁꯤ ꯏꯁꯩ ꯑꯁꯤꯕꯨ ꯁꯩꯁꯛꯂꯤꯕꯤ ꯆꯤꯡꯊꯥꯝ ꯑꯣꯡꯕꯤ ꯁꯨꯕꯗꯅꯤ ꯄꯨꯡꯗ ꯃꯨꯇꯨꯝ ꯑꯃꯨꯖꯧ ꯑꯃꯗꯤ ꯕꯥꯁꯤꯗ ꯑꯔꯨꯟ राधा कृष्ण श्री चोरोन द काचवनी थवा राधा कृष्ण श्री चोरोन राधा कृष्ण श्री चोरोंद राधा कृष्ण श्री चोरोंद काचवनी थवा 정겨워니 짠비요네 राधा कृष्ण श्री चोरोंद chẳng cho phong lấy dấu đeo sẽ cho đồn đầu nợ tư nợ lòng bi lòng chính bi li lao yêu hư bi ni dây phi gạo sao nè राधा कृष्ण
张家鹏来酒店，张家鹏来酒店，是你酒肉làm bi làm riêng bi u làm bi làm riêng bi u li lao yao hân bi u ni dây phi gạo sang rao tha Krishna giu siêu cho đón đau khi lon ngom drơ y bao lon dư phương drơ sĩ chú đồn phương dư cuốn dê li lao tu nghĩ yêu dư ghê ai hiểu nó thì thâu gần chừng lan ngâm drơ y bao lan y lan ngâm drơ y bao lan dê lan ngâm drơ y bao lan dê phong ngâm drơ phong ngâm drơ Sri Chodon Phung Dư Cuốn dê li lao tu nghĩ in dư ghê ai hiểu nó thì thâu gần dư ghê lan ngâm trơ vơ y bao lan
새 소리 나 오이대 유라 새 소리 내 오이대 토글 물을 띠도 밤새 유제 베야 란감 드레베야 란감 드레베 이빨란저 ꯍꯧꯖꯤꯛ ꯇꯥꯕꯤꯈ꯭ꯔꯦ ꯅꯣꯠꯀꯤ ꯏꯁꯩꯗ ꯆꯤꯡꯊꯥꯝ ꯑꯣꯡꯕꯤ ꯁꯨꯕꯗꯅꯤꯅ ꯁꯛꯄ ꯅꯣꯠ ꯄꯨꯡꯗ ꯃꯨꯇꯨꯝ ꯑꯃꯨꯖꯥꯎ ꯑꯃꯗꯤ ꯕꯥꯁꯤꯗ ꯑꯔꯨꯜ ꯑꯃꯗꯤ ꯒꯣꯔꯇꯜꯗ ꯇꯤ ꯏꯕꯣꯇꯣꯝꯕꯤ ꯍꯧꯖꯤꯛ ꯉꯥꯏꯍꯥꯛꯀꯤ ꯃꯇꯨꯡ ꯊꯝꯖꯔꯤ ꯚꯣꯏꯁ ꯑꯣꯐ ꯗꯥꯏꯃꯟ ꯏꯁꯩꯒꯤ ꯂꯥꯏꯚ ꯐꯣꯟ ꯄ꯭ꯔꯣꯒ꯭ꯔꯥꯝꯒꯤ ꯊꯧꯔꯝ ꯑꯁꯤꯒꯤ ꯁꯤꯖꯤꯟꯅꯒꯗꯕ ꯃꯣꯕꯥꯏꯜ ꯅꯝꯕꯔ ꯃꯌꯥꯝꯅ ꯅꯤꯡꯁꯤꯡꯖꯒꯦ 7630943777 ꯑꯃꯨꯛꯇꯪ ꯍꯟꯅ ꯅꯤꯡꯁꯤꯡꯖꯒꯦ 7630944377 ꯍꯥꯏꯔꯤꯕ ꯅꯝꯕꯔꯁꯤꯗ ꯀꯣꯜ ꯇꯧꯕꯤꯔꯛꯇꯨꯅ ꯚꯣꯏꯁ ꯑꯣꯐ ꯗꯥꯏꯃꯟꯒꯤ ꯂꯩꯖꯔꯤꯕ ꯏꯁꯩꯁꯤꯡꯗꯒꯤ ꯑꯄꯥꯝꯕ ꯈꯟꯕꯤꯌꯨ ꯍꯥꯏꯖꯔꯤ ꯍꯧꯖꯤꯛ ꯊꯧꯔꯝ ꯑꯁꯤꯒꯤ ꯃꯥꯡꯑꯣꯏꯅꯅ ꯑꯇꯦꯟꯕ ꯕ꯭ꯔꯦꯛ ꯈꯔꯗꯪ ꯂꯧꯖꯔꯤ Chalo punna haudok lurasi Chalo warip ngasi laururasi Marks uptrabadi ningsing halasi Corona bu thinglasi Marks uptrabadi khanghalasi Corona bu thinglasi Chatlo aningba pang thoklasi Chatlo wasak ama shaklasi Chatlo punangak thok minarasi Anoba achumba oi halasi Sapon si jinarasi Samthokani khut sa seng dokani Lepa lepa yengani Marks uptrabadi ningsing halasi Corona bu thingani Masi anoba singnabani Aikhoi punna mayog nagadabani Punshi asigi wazaradi Wapam asi aikhoi ingadabani Fitaruk lapthoklasi Anoba khong thang thanglani Miyam pumbagi khangani Marks uptrabadi ningsing halasi Corona bu thinglasi Marks uptrabadi khanghalasi Corona bu thinglasi Fangbiragani Laumi Kaitel Kaksin Bazar Labungo Pareng New Post Office Road ta ngasi mak fangbiragani Lau singu bagi oiba makal kudimaki tilak hidak har maru marang na singba fangbiragani nga amasung oki machinjak makal suna ahongbong mamalda fangbigani loinana ising pumokpa nga sirakpa nga dalaina tarakpa masidagi ngakthoknaba makal kudimaki hidak fangbiragani mafamna Laumi Kaitel Kaksin Bazar Labungo Pareng New Post Office Road hena kupa marol khangminingba singna call tawbirau 7005 I29384 Amutanga Hana 7005 I29384 Lonana 8415 907317 Amutanga Hana 8415 907317 Nung tumhale Ishwar ki mangtak amadagi nung 27 mm ki mathakta leiba phawbada sanga yumpham nung phau pakha bem da leiba sana halgi mana masing ne semba hidak thakpadagi nung sing pungtum tumhanduna phanba ngamle masinga kidney ising kom da leiba nung sing tumhanduna mai pak na layeng bangamle nung leiba singna amuktang sangyeng tawthokpiu
ꯑꯀꯨꯞꯄ ꯃꯔꯣꯜꯒꯤꯗꯃꯛ ꯀꯣꯜ ꯇꯧꯕꯤꯔꯛꯎ 9366752158 ꯑꯃꯨꯛ ꯍꯟꯅ 9366752158 ꯂꯥꯌꯦꯡꯖꯔꯤꯕ ꯁꯅꯥꯍꯜ ꯁꯉꯥꯏꯌꯨꯝꯐꯝ ꯅꯨꯡꯐꯧ ꯄꯥꯈꯥꯝ ꯃꯦꯝ ꯍꯥꯏꯔꯤꯕ ꯍꯤꯗꯥꯛ ꯑꯁꯤ ꯊꯛꯂꯨꯕꯗꯒꯤ ꯐꯈꯤꯕ ꯃꯤꯑꯣꯏꯁꯤꯡꯗꯤ ꯊꯥꯡꯖꯝ ꯑꯣꯡꯕꯤ ꯃꯅꯥꯎꯕꯤ ꯗꯦꯕꯤ ꯎꯈꯣꯡꯁꯥꯡ ꯃꯃꯥꯡ ꯂꯩꯀꯥꯏ ꯑꯅꯤꯁꯨꯕꯗ ꯃꯥꯏꯕꯝ ꯖꯤꯇꯦꯟ ꯁꯤꯡ ꯈꯣꯡꯁꯥꯡ ꯃꯃꯥꯡ ꯂꯩꯀꯥꯏ ꯂꯥꯏꯁ꯭ꯔꯝ ꯃꯥꯏꯆꯣꯟ ꯊꯧꯗꯥꯝꯗꯒꯤ ꯃꯔꯤꯁꯨꯕꯗ ꯂꯥꯏꯁ꯭ꯔꯝ ꯔꯣꯃꯦꯁ ꯍꯩꯔꯣ ꯑꯦꯝꯗꯤ ꯑꯁꯔꯞ ꯁꯉꯥꯏꯌꯨꯝꯐꯝ ꯏꯗꯤꯒꯥ ꯃꯅꯥ ꯊꯣꯏꯕ ꯁꯤꯡ ꯀꯣꯏꯖꯝ ꯔꯥꯖꯦꯁ ꯀꯣꯏꯖꯝ ꯎꯌꯥꯜ ꯖꯣꯏꯟ ꯐꯣꯔꯦꯁꯠ ꯃꯦꯅꯦꯖꯃꯦꯟꯠ ꯀꯃꯤꯇꯤ ꯑꯃꯗꯤ ꯎꯌꯥꯜꯒꯤ ꯂꯩꯔꯤꯕ ꯑꯄꯨꯟꯕ ꯀ꯭ꯂꯕꯀꯤ ꯃꯥꯏꯀꯩꯗꯒꯤ ꯀꯔꯤꯒꯨꯝꯕ ꯈꯔꯗꯪ ꯈꯪꯍꯟꯖꯔꯤ ꯃꯗꯨꯗꯤ ꯎꯌꯥꯜ ꯍꯥꯏꯔꯤꯕ ꯈꯨꯡꯒꯪ ꯑꯁꯤꯒꯤ ꯃꯅꯨꯡ ꯆꯟꯅ ꯂꯩꯔꯤꯕ ꯄ꯭ꯔꯖꯥꯁꯤꯡꯅ ꯏꯁꯥꯒꯤ ꯂꯧ ꯌꯩꯕ ꯂꯣꯏꯕꯤꯔꯕ ꯃꯇꯨꯡꯗ ꯆꯔꯨ ꯃꯩ ꯊꯥꯗꯣꯛꯄꯤꯒꯅꯨ ꯃꯁꯤꯇ ꯅꯠꯇꯅ ꯏꯁꯥꯅ ꯃꯩ ꯊꯥꯗꯣꯛꯄꯤꯔꯝꯗꯕ ꯇꯥꯔꯒꯁꯨ ꯂꯝꯕꯤꯗ ꯆꯠꯂꯤꯕ ꯃꯤꯑꯣꯏꯁꯤꯡꯅ ꯑꯗꯣꯝꯅ ꯄꯩꯁꯟꯗꯨꯅ ꯊꯝꯕꯤꯔꯝꯕ ꯆꯔꯨꯁꯤꯡ ꯃꯩ ꯊꯥꯗꯣꯛꯄ ꯈꯔ ꯌꯥꯎꯔꯛꯄꯗꯒꯤ ꯂꯝꯕꯤꯒꯤ ꯅꯥꯛ ꯌꯦꯠꯇ ꯊꯥꯔꯤꯕ ꯎ ꯄꯥꯝꯕꯤꯁꯤꯡꯕꯨ ꯃꯥꯡꯍꯟ ꯇꯥꯛꯍꯟꯕ ꯌꯥꯎꯔꯛꯄꯅ ꯃꯔꯝ ꯑꯣꯏꯔꯒ ꯍꯥꯏꯔꯤꯕ ꯊꯕꯛ ꯊꯧꯔꯝꯁꯤꯡ ꯑꯁꯤ ꯃꯈꯥ ꯇꯥꯅ ꯇꯧꯕꯤꯗꯅꯕꯒꯤꯗꯃꯛ ꯅꯣꯜꯂꯨꯛꯆꯔꯤ ꯊꯥꯖꯔꯤꯕ ꯎ ꯄꯥꯝꯕꯤꯁꯤꯡ ꯑꯁꯤꯕꯨ ꯀꯟꯃꯤꯟꯅꯁꯤ ꯂꯣꯏꯅꯅ ꯆꯤꯡꯂꯩꯕꯥꯛ ꯀꯣꯠꯄ ꯎ ꯌꯥꯟꯊꯠꯄ ꯑꯃꯗꯤ ꯂꯧ ꯌꯩꯕ ꯃꯇꯝꯗ ꯎ ꯄꯥꯝꯕꯤꯁꯤꯡꯗ ꯁꯣꯛꯍꯟꯕꯤꯒꯅꯨ ꯑꯗꯣꯝꯅ ꯂꯧ ꯌꯩꯕ ꯂꯣꯏꯔꯕ ꯃꯇꯨꯡ ꯂꯦꯝꯍꯧꯕ ꯆꯔꯨꯁꯤꯡ ꯑꯗꯨ ꯃꯐꯝ ꯆꯥꯅ ꯄꯩꯁꯤꯟꯗꯨꯅ ꯊꯝꯕꯤꯌꯨ ꯀꯔꯤꯒꯨꯝꯕ ꯍꯥꯏꯖꯔꯤꯕꯁꯤꯡ ꯑꯁꯤꯕꯨ ꯉꯥꯛꯄꯤꯗꯕ ꯇꯥꯔꯒꯗꯤ ꯃꯗꯨꯒꯤ ꯆꯞ ꯆꯥꯕ ꯂꯧꯐꯝ ꯊꯣꯛꯄ ꯐꯥꯏꯟ ꯊꯤꯍꯟꯒꯅꯤ ꯑꯃꯗꯤ ꯗꯟꯗꯤ ꯁꯣꯏꯗꯅ ꯄꯤꯒꯅꯤ ꯍꯥꯏꯗꯨꯅ ꯅꯤꯡꯁꯤꯡꯖꯔꯤ ꯈꯪꯍꯟꯖꯔꯤꯕ ꯎꯌꯥꯜ ꯖꯣꯏꯟꯠ ꯐꯣꯔꯦꯁꯠ ꯃꯦꯅꯦꯖꯃꯦꯟꯠ ꯀꯃꯤꯇꯤ ꯎꯌꯥꯜ ꯍꯧꯖꯤꯛ ꯊꯧꯔꯝꯒꯤ ꯃꯈꯥ ꯇꯥꯔꯛꯄꯗ ꯅꯣꯡꯃꯥꯏꯖꯤꯡ ꯅꯨꯃꯤꯠ ꯈꯨꯗꯤꯡꯒꯤ ꯊꯝꯖꯕ ꯚꯣꯏꯁ ꯑꯣꯐ ꯗꯥꯏꯃꯟꯒꯤ ꯂꯩꯖꯔꯤꯕ ꯏꯁꯩꯁꯤꯡꯒꯤ ꯑꯣꯏꯕ ꯂꯥꯏꯚ ꯐꯣꯟ ꯏꯟ ꯄ꯭ꯔꯣꯒ꯭ꯔꯥꯝꯒꯤ ꯊꯧꯔꯝ ꯑꯁꯤ ꯊꯝꯖꯔꯤ ꯊꯧꯔꯝ ꯑꯁꯤꯗ ꯑꯩꯈꯣꯏꯅ ꯁꯤꯖꯤꯟꯅꯖꯔꯤꯕ ꯃꯣꯕꯥꯏꯜ ꯅꯝꯕꯔ 7630944377 ꯑꯃꯨꯛꯇꯪ ꯍꯟꯅ ꯅꯤꯡꯁꯤꯡꯖꯒꯦ 7630944377 ꯍꯥꯏꯔꯤꯕ ꯅꯝꯕꯔꯁꯤꯗ ꯀꯣꯜ ꯇꯧꯕꯤꯔꯛꯇꯨꯅ ꯚꯣꯏꯁ ꯑꯣꯐ ꯗꯥꯏꯃꯟꯒꯤ ꯂꯩꯖꯔꯤꯕ ꯏꯁꯩꯁꯤꯡꯗꯒꯤ ꯈꯟꯕꯤꯌꯨ ꯍꯥꯏꯅ ꯅꯤꯡꯁꯤꯡꯖꯔꯤ ꯊꯧꯔꯝ ꯑꯁꯤꯒꯤ ꯑꯍꯥꯟꯕ ꯐꯣꯟ ꯀꯣꯜ ꯂꯧꯈꯠꯆꯒꯦ ꯍꯜꯂꯣ ꯏꯁꯥꯒꯤ ꯃꯤꯡ ꯑꯃꯗꯤ ꯂꯩꯐꯝ ꯍꯥꯏꯕꯤꯌꯨ ꯀꯛꯆꯤꯡꯗꯒꯤꯅꯦ ꯀꯛꯆꯤꯡ ꯈꯨꯂꯦꯟꯗꯒꯤ ꯃꯤꯡ ꯍꯥꯏꯕꯤꯌꯨ ꯇꯝꯐꯥ ꯀꯧꯏ ꯇꯝꯐꯥ ꯀꯔꯝꯕ ꯏꯁꯩ ꯈꯟꯕꯤꯒꯅꯤ ꯚꯣꯏꯁ ꯑꯣꯐ ꯗꯥꯏꯃꯟꯗꯒꯤ ꯁꯔꯄꯣꯟꯒꯤ ꯏꯁꯩꯗꯨ ꯈꯟꯖꯅꯤꯡꯕ ꯁꯨꯒꯗꯅꯤꯅ ꯁꯛꯄ ꯍꯣꯏ ꯁꯣꯏꯗꯅ ꯈꯨꯗꯣꯜ ꯇꯝꯖꯒꯦ ꯌꯥꯝꯅ ꯐꯖꯕ ꯏꯁꯩꯅꯤ ꯏꯁꯩ ꯑꯁꯤ ꯀꯅꯥ ꯀꯅꯥ ꯇꯥꯃꯤꯟꯅꯒꯅꯤ ꯍꯥꯏꯕꯤꯌꯨ ꯗꯥꯏꯃꯟꯒꯤ ꯃꯌꯥꯝ ꯇꯥꯔꯤꯕꯗꯣ ꯑꯗꯨꯝ ꯄꯨꯂꯞ ꯇꯥꯖꯔꯒꯦ ꯑꯗꯨꯗꯤ ꯏꯁꯩꯁꯦ ꯈꯨꯗꯣꯜ ꯇꯝꯖꯔꯛꯄ ꯌꯥꯔꯕ꯭ꯔꯣ ꯍꯣꯏ ꯌꯥꯏ
ꯑꯗꯣꯝꯅ ꯄꯥꯝꯅ ꯈꯟꯕꯤꯔꯛꯂꯤꯕ ꯏꯁꯩ ꯃꯌꯥꯡꯂꯝ ꯁꯨꯕꯗꯅꯤꯒꯤ ꯈꯣꯟꯖꯦꯜꯗ ꯁꯛꯂꯤꯕ ꯏꯁꯩ ꯈꯨꯗꯣꯜ ꯇꯝꯖꯒꯦ ꯇꯥꯃꯤꯟꯅꯁꯤ꯫
Hello. Hello. Good Madam. morning. Isagi ming leifam haibiyo. Andro haram lekyai Shanti. Taram nokjari. Karamba Voice of Diamond dagi karamba isai khanbigani. Sundara Sakon Piana Sakpa. Leksabi Irang Maichong Puri Video with the Tazagi Madam. Yamna fazaba isai ni khanbira isai. Isai se kana kana tamina bagi ming happy kata brahma marma pang singi ming haibiyo. Tauban Keti Lekai EVI Dopazindagi Zebina Wahan Kumandagi Kakake So Yarbok Kogi and Nongo Herokagi Herozi Custom Aridagi Tarubi Yam Tigan Tazagamida. Ado isai se mate matang ngangthokpiram bagi khudong chabaga laigadro. Madam Jeragi. Adodi adomna khanbirliba isai khudol tamjarakke taminarsi. Thank you, Madam. Welcome. Sundar Sangol Semgi Khonjen da sakliba isai khudol tamjage taminase. Yung lakodana nangimit yung adaw no lakodana sumat pimino yung lakodana nangimit yung adaw no lakodana sumat pimino Lay sabi irang may tungtil iwo pagsabi ning TV bakit ka may ngawandi Lay sabi irang may tungtil iwo pagsabi ning TV bakit ka may ngawandi Nang buhing uro mamigup tay Thamoy se matumarang hore Nang buhing uro mamigup tay Thamoy se matumarang hore Nang gaheng heng na rubaday Wakal se ayaw na sagad kay Nangin na tunga sumi na ribasay Nangwa ay nakoy sensei na ribasay Nangin na tunga sumi na ribasay Nangwa ay nakoy sensei na ribasay Si haige tawbani Bajay haige kanbani Lay sabi Bilang bantong TV Wow, pagsabi ng TV Bakit kami ngaw hindi Nadi na sa pajay ay nang tungduna asong chat nadi ay kita mo'y say kay hawagani Nadi na sa pajay ay nang tungduna asong chat nadi ay giapa masay karam fanggani Nangyayari di ba found si Hayal di ba found Nangyayari di ba found si Hayal di ba found Asum inani Nang bukoy sense nani Yung lakodana Nang gimit yung adaw No lakodana Sumat pimino Yung lakodana Nang gimit yung adaw No lakodana Sumat pimino Lay sabi Irang may tungtil iwo Pagsabi ning TV Bakit ka may ngawandi Lay sabi Irang may tungtil iwo Hello. Hello. Isagi ming leifam haibiyo. Tensa Thongkhong Bazardagi Thongam Sandhya. Iche taram nokjari thoram masda saruk yabirakpa. Voice of Diamond dagi karamba isai khoidajaba khanbigadawri. Anurekha Mayang Bamna Sakpa Ho Chope He Aidi Habi Isai Do Tajage Isai Dugi Sairangba Bana
ꯄ꯭ꯔꯦꯝꯖꯤꯠ ꯃꯌꯦꯡꯕꯝ ꯊꯥꯒꯠꯆꯔꯤ ꯁꯩꯔꯦꯡꯕ ꯁꯩꯔꯥꯡꯕ ꯃꯔꯤꯛ ꯆꯨꯝꯅꯁꯨ ꯍꯥꯏꯕꯤꯔꯛꯑꯦ ꯌꯥꯝꯅ ꯐꯖꯕ ꯏꯁꯩꯅꯤ ꯈꯨꯗꯣꯜ ꯁꯣꯏꯗꯅ ꯇꯝꯖꯒꯦ ꯃꯔꯨꯞ ꯃꯄꯥꯡꯁꯤꯡꯒꯤ ꯃꯤꯡ ꯍꯥꯞꯄꯤꯒꯗꯕ꯭ꯔꯥ ꯍꯥꯏꯕꯤꯌꯨ ꯍꯣꯏ ꯔꯦꯗꯤꯑꯣ ꯇꯥꯕꯤꯔꯤꯕ ꯄꯨꯝꯅꯃꯛ ꯑꯃꯗꯤ ꯏꯆꯥꯅꯨꯄꯥ ꯃꯥꯂꯦꯝꯉꯥꯟꯕ ꯑꯗꯩ ꯑꯩꯈꯣꯏ ꯏꯃꯨꯡ ꯃꯅꯨꯡ ꯄꯨꯟꯅ ꯑꯗꯨꯝ ꯇꯥꯃꯤꯟꯅꯖꯔꯒꯦ ꯑꯗꯣ ꯌꯥꯝꯅ ꯐꯖꯕ ꯏꯁꯩ ꯑꯃꯁꯨ ꯈꯟꯕꯤꯔꯛꯂꯦ ꯏꯆꯦ ꯏꯁꯩꯁꯦ ꯃꯇꯦꯛ ꯑꯃꯇꯪ ꯉꯪꯊꯣꯛꯄꯤꯔꯝꯕꯒꯤ ꯈꯨꯗꯣꯡꯆꯥꯕꯒ ꯂꯩꯒꯗ꯭ꯔꯣ ꯑꯗꯨꯗꯤ ꯍꯩꯇ꯭ꯔꯦ ꯌꯥꯝ ꯇꯣꯏꯅ ꯇꯥꯗ꯭ꯔꯤꯕꯅꯤꯅ ꯑꯗꯨꯗꯤ ꯍꯩꯗꯧ ꯏꯁꯩꯁꯦ ꯈꯨꯗꯣꯜ ꯇꯝꯖꯔꯛꯑꯒꯦ ꯇꯥꯃꯤꯟꯅꯁꯤ ꯍꯣꯏ ꯑꯅꯨꯔꯦꯀꯥ ꯃꯌꯥꯡꯕꯝꯒꯤ ꯈꯣꯟꯖꯦꯜꯗ ꯏꯁꯩꯁꯤꯕꯨ ꯁꯩꯔꯦꯡꯕ ꯑꯃꯗꯤ ꯁꯩꯔꯥꯡꯂꯤꯕ ꯄ꯭ꯔꯦꯝꯖꯤꯠ ꯃꯌꯦꯡꯕꯝ ꯈꯨꯗꯣꯜ ꯇꯝꯖꯒꯦ ꯇꯥꯃꯤꯟꯅꯁꯤ ꯃꯊꯪꯗ ꯐꯣꯜ ꯀꯣꯜ ꯑꯃ ꯂꯧꯈꯠꯆꯒꯦ ꯍꯜꯂꯣ ꯍꯜꯂꯣ ꯏꯁꯥꯒꯤ ꯃꯤꯡ ꯂꯩꯐꯝ ꯍꯥꯏꯕꯤꯌꯨ ꯑꯩ ꯈꯥꯡꯕꯣꯛ ꯈꯨꯅꯧ ꯄꯥꯠ 3 ꯂꯥꯡꯂꯦꯟ ꯇꯔꯥꯝꯅ ꯑꯣꯛꯆꯔꯤ ꯀꯔꯝꯕ ꯏꯁꯥꯒꯤ ꯑꯄꯥꯝꯕ ꯚꯣꯏꯁ ꯑꯣꯐ ꯗꯥꯏꯃꯟꯒꯤ ꯂꯩꯖꯔꯤꯕ ꯏꯁꯩꯁꯤꯗꯒꯤ ꯈꯟꯕꯤꯒꯅꯤ ꯍꯥꯏꯕꯤꯌꯨ ꯁꯨꯙꯤꯔ ꯂꯄꯨꯝꯅ ꯁꯛꯄ ꯀꯥꯏꯅ ꯈꯪꯖꯤꯟꯕꯨꯅ ꯇꯧꯕꯗꯨ ꯊꯥꯖꯒꯦ ꯁꯣꯏꯗꯅ ꯈꯨꯗꯣꯜ ꯇꯝꯖꯒꯦ ꯑꯗꯣ ꯏꯁꯩꯁꯦ ꯇꯥꯕꯤꯒꯗꯕ ꯇꯥꯃꯤꯟꯅꯅꯤꯡꯕ ꯃꯤꯑꯣꯏꯁꯤꯡꯒꯤ ꯃꯤꯡ ꯍꯥꯞꯄꯤꯒꯗꯕ꯭ꯔꯥ ꯍꯥꯏꯕꯤꯌꯨ ꯈꯔ ꯍꯥꯞꯆꯒꯦ ꯑꯅꯤꯇꯥ ꯅꯥꯎꯕꯤ ꯕꯤꯖꯤꯇꯥ ꯑꯕꯤꯅꯥꯁ ꯕ꯭ꯔꯦꯗꯂꯤ ꯃꯉꯥꯟꯁꯅꯥ ꯂꯦꯝꯕꯤ ꯁꯤꯡꯁꯤꯡ ꯌꯥꯖꯔꯅꯤ ꯑꯗꯣ ꯏꯁꯩꯁꯦ ꯃꯇꯦꯛ ꯑꯃꯇꯪ ꯈꯨꯗꯣꯜ ꯇꯝꯕꯤꯔꯝꯕꯒꯤ ꯈꯨꯗꯣꯡꯆꯥꯕꯒ ꯂꯩꯒꯗ꯭ꯔꯣ ꯃꯇꯦꯛ ꯑꯃꯇꯪ ꯉꯪꯖꯒꯦ ꯑꯗꯨꯗꯤ ꯍꯧꯕꯤꯔꯁꯤ ꯀꯥꯏꯅꯈ꯭ꯔꯕꯤ ꯅꯪꯕꯨ ꯁꯤꯟꯅꯔꯨꯕꯗꯒꯤ ꯎꯈ꯭ꯔꯕ ꯋꯥꯔꯤ ꯅꯤꯡꯁꯤꯡꯂꯛꯂꯤ ꯑꯗꯨꯝ ꯂꯣꯏꯁꯤꯟꯖꯔꯒꯦ ꯌꯥꯝꯅ ꯐꯖꯅꯁꯨ ꯉꯪꯊꯣꯛꯄꯤꯔꯛꯑꯦ ꯑꯗꯨꯗꯤ ꯑꯗꯣꯝꯅ ꯈꯟꯕꯤꯔꯛꯂꯤꯕ ꯏꯁꯩ ꯈꯨꯗꯣꯜ ꯇꯝꯖꯒꯦ
Sudhir Lairlakpamgi khonjelda Herojina Ribangi mayekta Tony Hebamna sarangliba isai kudol tamjage taminasi. Kainakhrabhi nangbu thengnarubada haukraba wari ningshinglakle Kainakhrabhi nangbu thengnarubada haukraba wari ningshinglakle Thamoi se mairi na chaklakle mitlu da chure ingagi nongum muthat pangamde thamoi gi maicha mitlu pirang manade nangbu nong sirib thamoi shida Shiriba tamoy shina Inaw nauragle Au kraba punshi matamgi warini thamoy da chaina di mutriba sakfam suhong lamle mahati punshigi mahing sumanadre nangi nungshira konjeldi taduna asulay Kibado nangi na chilna Aigi da magshiba ngamdani Tungi karisu khalate Ingba siva animakta Ketna valay tare punsi se Nangbuting naruva mikutuna Aigi asoiba oiramle Amoy sinanung Kanta haudramiku oiramle Nangbu nung siriba tamoy shida Inaw nauragle Hello? Hello? Hello. Minglay from Highview. Kano dini bising dagi. Isagi ming kari kaubibage. Sini takau jay. Karam baisay khanbiga dauri. Hello. Corona mayang napagpapani na sa pa corona isay ito tazaning ba? Hoy, sada na kudol tamzage. Ado ming
ꯇꯥꯕꯤꯅꯅꯤꯡꯕ ꯃꯤꯡ ꯂꯩꯐꯝ ꯍꯥꯏꯕꯤꯌꯨ. ꯀꯩ ꯑꯣ 이만나비생디 나tom비 ꯑꯗꯩꯗꯤ ꯃꯦꯃꯤ ꯑꯁꯤꯗꯪ ꯍꯥꯏꯖꯔꯒꯦ ꯑꯇꯩꯗꯤ ꯌꯥꯔꯦ. ꯑꯗꯨꯗꯤ ꯏꯁꯩꯁꯦ ꯈꯨꯗꯣꯜ ꯇꯝꯖꯔꯛꯂꯒꯦ, ꯇꯥꯃꯤꯟꯅꯔꯁꯤ. ꯆꯥꯏꯅꯥꯒꯤ ꯀꯣꯚꯤꯗ-19 ꯁꯤꯗꯤ ꯂꯩꯁꯥꯕꯤ ꯑꯩꯈꯣꯏꯒꯤꯗꯤ ꯐꯅꯕꯨ ꯀꯥꯟꯅꯔꯤꯗ COVID-19 ꯀꯣꯔꯣꯅꯥ ꯚꯥꯏꯔꯁ COVID-19 ꯀꯣꯔꯣꯅꯥ ꯚꯥꯏꯔꯁ COVID-19 ꯀꯣꯔꯣꯅꯥ ꯚꯥꯏꯔꯁ COVID-19 ꯀꯣꯔꯣꯅꯥ ꯚꯥꯏꯔꯁ ꯆꯤꯡ-ꯄꯥꯠ-ꯇꯨꯔꯦꯜ ꯀꯔꯤꯁꯨ ꯁꯣꯛꯇꯦ ꯃꯤꯑꯣꯏꯕꯇꯅꯤ ꯅꯪꯅ ꯍꯥꯠꯂꯤꯕ ꯀꯤꯅꯔꯁꯨ ꯃꯤꯌꯥꯝꯅ ꯆꯩꯅꯔꯁꯨ ꯅꯍꯥꯛꯄꯨ ꯀꯤꯅꯔꯁꯨ ꯃꯤꯌꯥꯝꯅ ꯆꯩꯅꯔꯁꯨ ꯅꯍꯥꯛꯄꯨ ꯂꯩꯁꯥꯕꯤ ꯑꯩꯒꯤꯗꯤ ꯑꯣꯟꯊꯣꯛꯅ ꯀꯥꯟꯅꯈ꯭ꯔꯦꯗ COVID-19 ꯀꯣꯔꯣꯅꯥ ꯚꯥꯏꯔꯁ in China COVID-19 ꯀꯣꯔꯣꯅꯥ ꯚꯥꯏꯔꯁ made in China. Lockdown maram oi mapan thokpa yadare chaba thakpa chekshille body phigai chhengure Lockdown maram oi mapan thokpa yadare chaba thakpa chekshille body phigai chhengure Lockdown loiraga nungsiba mahakna ai hapuraga pungaklani hairarani aigi complexion se wa
ꯊꯧꯔꯝ ꯑꯁꯤꯒꯤ ꯑꯔꯣꯏꯕ ꯐꯣꯜ ꯀꯣꯜ ꯂꯧꯈꯠꯆꯒꯦ ꯍꯜꯂꯣ ꯍꯜꯂꯣ ꯏꯁꯥꯒꯤ ꯃꯤꯡ ꯂꯩꯐꯝ ꯍꯥꯏꯕꯤꯌꯨ ꯃꯌꯥꯏ ꯏꯝꯐꯥꯜꯗꯩ ꯇꯣꯝꯕꯤ ꯀꯔꯝꯕ ꯏꯁꯩ ꯚꯣꯏꯁ ꯑꯣꯐ ꯗꯥꯏꯃꯟꯗꯒꯤ ꯈꯟꯕꯤꯒꯗꯧꯔꯤ ꯁꯨꯔꯃꯥꯒ ꯁꯅꯥ ꯃꯆꯥꯒ ꯁꯛꯄ ꯏꯁꯩꯗꯣ ꯑꯗꯨꯗꯣ ꯑꯝꯇ ꯈꯟꯖꯈꯤꯕ ꯑꯗꯨꯗꯤ ꯏꯁꯩ ꯁꯣꯏꯗꯅ ꯈꯨꯗꯣꯜ ꯇꯝꯖꯒꯦ ꯇꯥꯕꯤꯅꯤꯡꯕ ꯃꯤ ꯍꯥꯞꯄꯤꯒꯗ꯭ꯔꯥ ꯍꯥꯏꯕꯤꯌꯨ ꯇꯥꯕꯤꯅꯤꯡꯕꯁꯦ ꯍꯥꯞꯆꯔꯔꯣꯏ ꯃꯦꯗꯥꯝ ꯑꯗꯨꯗꯤ ꯏꯁꯩꯁꯤ ꯈꯨꯗꯣꯜ ꯇꯝꯖꯔꯛꯂꯒꯦ ꯁꯅꯥꯃꯆꯥ ꯀꯩꯁꯥꯝ ꯑꯃꯗꯤ ꯁꯨꯔꯃꯥ ꯑꯄꯨꯟꯕꯒꯤ ꯈꯣꯟꯖꯦꯜꯗ ꯃꯁꯥꯃꯛꯀꯤ ꯃꯌꯦꯛꯇ ꯑꯅꯟ ꯁꯂꯥꯏꯅ ꯁꯩꯔꯥꯡꯂꯤꯕ ꯏꯁꯩ ꯇꯥꯃꯤꯟꯅꯁꯤ ꯃꯤꯍꯨꯜꯁꯦ ꯇꯤꯡ ꯇꯤꯡ ꯆꯣꯡꯂꯦ ꯅꯪꯒꯤ ꯃꯤꯠꯌꯦꯡ ꯅꯥꯌꯦꯡꯗ ꯅꯪꯒꯤ ꯋꯥꯍꯩ ꯋꯥꯇꯥꯗ ꯃꯤꯍꯨꯜꯁꯦ ꯇꯤꯡ ꯇꯤꯡ ꯆꯣꯡꯂꯦ ꯅꯪꯒꯤ ꯃꯤꯠꯌꯦꯡ ꯅꯥꯌꯦꯡꯗ ꯅꯪꯒꯤ ꯋꯥꯍꯩ ꯋꯥꯇꯥꯗ ting ting chong le nangi mityeng na yengda nangi wahai watada hey 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 Aidi ki zai nung sinaba larik tamba kai gani Aidi ki zai nung sinaba larik tamba kai gani Kanadra punsi tagani Kanadra punsi tagani Aina matik charakanda nanga aiga onung sinase lairik tamba loikhige Aina matik charakanda nanga aiga onung sinase lairik tamba loikhige ting ting chong le nangi migyeng
와따라 정신우 미홀 정신우 박하자우가누랑 부누빠만 더봤도노 박하자우가누랑 부누빠만 더봤도노 미홀세 띵띵 종네 Isay asiga loina ngasigi oinadi Voice of Diamond ge live phone in program ithoram lanthokjaba matang asida loisinjari. चलो पुनः हौदोक लुरसी चलो वारेप